movie asigi he ahan sin magtada matui manaonikal gari da yamna harau tyamna trip lakpa uri gari sum tongna lapona numit tathokre aduga amma marga aduda mahui lambi adu yadre haiduna divert tawraga koitolaga tadana sign telambadagi makoi lambi koitokna lagi Anabu lambiduda mate mangai thokno lakpada ikang khangomna makoi gari du stand mutokibadagi nupaduna kai torobono haina kumthaduna gari ki bonnet hangduna yengi aduga maki nupidi gari asalaktabaduda pakatna loire Nayaki mutungda utina tina gari du yari haiduna nupado harau karamnga chanakmotundadi maki nupidu leremde Murdagi nupadu yamna pakatang gari dagi kumtharaga maki nupibo koikau korga thiba horogli Mamai leithorakpada maki nupidu leptan leremada harau jarubani adubo maki nupidi kudak aduda adumang lekta ke bagalena nupadu su mayamna kina mamit lang thukpum kai lauraga sinna solution ki Kurumjari mayam puno po channel asida amukana taramda okchabagalena ikok nonjari ngasi amu mayam gido pujarle movie asina 2024 da release tawkiba South Indian movie Jog-101 Crime, Suspense, Thriller category movie asina IMDb da 10 manungda 6.6 star rating pangli mati manada kai thokibano aduga movie ase warina karam tobono mayam punna taminarasi masigi hek matangi sindana Amar haribu nupasina maki mamanaba Vikram da mail tharali mail adugi marona maki amata ngaijarabi machanupi Susma aduga maki nupa Rakesh long matong honeymoon trip chatkibadagi tha taruk pharaglaba sibawa thiba khangdri mahana yamna kana honarabasu makoi langna langjin amata phangba ngamdri case asiga hek mari leinaba files khudimuk nangwanda email asida attach tawduna thakrabani makti tangai phadwa thaba amagi US chattaba yadre aduna mamanaba Vikram da maki machanupi Susma thibiyu haijaraglibani tasenamki di Susma amargi pominabi machanupi oijarabasu Vikram na hena luna tawi aduga Susma nasu Vikram bu amardagi hena luna khanjaribani Amaramdana Vikram mama mapa laikitra matung maki ni haibada amaramusung maki machanupi Susma sin natana kanasu leitrabani aduga amardi US da maki nupi ga thabak punna tawduna leiribani Meladu hek pabaga Vikram maki machanupi Susma na phone trolaga mama oigadore aduga mama oigadore hairaki budu khangning ningsinglangi aduga pau se phangbaga office gi suti loktolaga bike ama tawduna jogfall tamna lagli Jogfall Karnataka da leba India gi oina khwaidagi maming chatba waterfall amani Isingsabi waterfall asibu yengnabagi dawang India gi tongan state kyadagi teikudi mi lising lagli makoi sing adui marakta Susma amasung Rakesh yaukribani aduga laibak thibadagi makoi di halakide kai tokabano haibadadi movie asigi wari asi loiba phawa taraga khangminasi Vikram na Susma amasung Rakesh thiba lakpai khongjarasida Sundar kauba khara kiganba wakpangang nangangan manupa amaga loinaragli makoi ani na mahodu hek yawbaga ahanbada Chaurasya mandir da laktuna lai khuramli mandir du yorogla matung mandir duda lai khuramba lakpi masang matong ningthibi nupi ma urbadagi Vikram love at first sight oiki nupi du urbadagi pungaw ngawduna nupi du wari sanana mahonabada wari sanaba amata nanghodana nupi du adumak chatkirami aduga amaramdana sudirisu maki damak masang matau changkhonmi nupi ma pibiyo haiduna lai khuramni aida maki nakanda nupa ma leptuna lerami nupa aduna Sundar da sir sarna pamma khudima aina loina piba ngamgani aina piba ngamduga amta leite daka lerebde ngona call tobiro hairaga nupa aduna maki visiting card pisenlamnaga chatkre dasenamkedi nupa se broker oigadarubani asigumna lam koiba lakpa mioisingi tourist guide oiba pakogi mateng panglaga paisa taliba misak amani Numit adugi numidangda makoi guest house amada yoksilakna letno honari maruda guest house adugi watchman adana kayam kuina legadabun haina hanglakpaduna Vikramna hapta animung leibeya haina khumnagle maruda watchman adana matam kuina leithokono mahomasi apabanate danger oibane hayamna chakki madu tabada karakki ganba Sundardi kasima heda chakrati mafamasta leklorsi haijari adabu Vikramna Sundarna kijari badu phannaba ahinganuda Sundarbu yu khara pithari yu thalubadagi Sundar ahingadu yamna nongaya tumthakre adabu Vikram ne ahingadu tumma yadaba makai Susma amasung Rakesh ki maramda khali fanglangda mangna purakko map adu thekalaga baki mamanaba amarna tharakiba file singdu hangdoktuna amuna cases da matanda study tawjari masigi matangi nongalakbada chudenda haugalakku matamda fanglangda Jogfall amasung manak anakpagi map achawa ma thelaga Susma amasung Rakesh ki photo thetuna leremadu urbada engangangna masidi amargi machanupi natra haina hangrali Muruda Vikramna mane amargi machanupini aigi su ichanupi gumani numina dugi ayu anganmada yumna lakadawre haiduna phone tawrlamani adubu numina dugi matung mang amona ukidre ngasi phawa tha taruk sudan khrabasi phawa police na phanakana honarabasu maki maramda karisu khangma ngamdri Sundar akoina mahonsa lakpase koiba photo kapa lakpanate
ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯨꯟꯗꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯥ ꯔꯥꯀꯦꯁꯀꯤ ꯃꯔꯝꯗ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯋꯥꯐꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯄ ꯑꯣꯏꯅ ꯎꯍꯟꯒꯗꯧꯕꯅꯤ ꯍꯥꯏꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯁꯨꯟꯗꯔꯗꯤ ꯖꯣꯒ ꯐꯣꯜ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯕꯤꯔꯛꯄ ꯈꯛꯇꯅꯤ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯀꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯂꯥꯛꯎ ꯌꯥꯔꯝꯗꯕꯁꯨ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯅ ꯆꯠꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯖꯣꯒ ꯐꯣꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯃꯔꯛꯇ ꯂꯩꯕ ꯖꯒꯥꯁꯨ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯒꯤ ꯖꯣꯒ ꯐꯣꯜ ꯆꯠꯄꯒꯤ ꯂꯝꯕꯤꯒꯤ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯇ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯇꯥꯕꯗ ꯁꯨꯟꯗꯔꯅ ꯁꯔ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯨ ꯈꯪꯂꯕ ꯀꯦꯁꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯁꯣꯜꯚ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯉꯥꯏꯈꯣꯅꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯃꯈꯣꯏꯗ ꯀꯅꯥꯅ ꯇꯥꯛꯂꯝꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗꯤ ꯃꯤꯅ ꯄꯥꯛ ꯈꯪꯅꯕ ꯖꯒꯥꯁꯨ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯟꯗꯔꯅ ꯁꯔ ꯗꯨꯀꯥꯟꯗꯥꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯇꯨꯔꯤꯁ ꯒꯥꯏꯗꯀꯨꯝꯕꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯇꯨꯔꯤꯁ ꯒꯥꯏꯗ ꯍꯦꯛ ꯄꯜꯂꯛꯄꯗꯨꯗ ꯃꯈꯣꯏꯒ ꯊꯦꯡꯅꯈꯤꯕ ꯒꯌꯥ ꯍꯥꯏꯕ ꯕ꯭ꯔꯣꯀꯔ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯒꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯕ ꯖꯒꯥꯁꯤꯡ ꯎꯠꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯒꯌꯥꯅ ꯃꯈꯣꯏꯕꯨ ꯃꯌꯥꯝꯗꯤ ꯆꯪꯅꯗꯕ ꯌꯥꯝꯅ ꯐꯖꯕ ꯖꯒꯥ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯒꯌꯥꯒ ꯁꯨꯟꯗꯔꯒ ꯌꯨ ꯊꯛꯃꯤꯟꯅꯔꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯘꯅꯥꯕꯥꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯒꯦꯡ ꯀꯥꯡꯕꯨ ꯖꯪꯒꯜꯗꯒꯤ ꯁꯥ ꯇꯥꯜꯂꯔꯒ ꯃꯈꯨꯠꯇ ꯗꯕꯜ ꯕꯦꯟ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯇꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯣꯏꯕꯅꯤꯅ ꯁꯥ ꯉꯥ ꯍꯥꯠꯄ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯕ ꯇꯧꯒꯦꯇ ꯉꯝꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅꯗꯤ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯒ ꯒꯌꯥꯗ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯒꯌꯥꯗꯨ ꯄꯥꯈꯠꯂꯞ ꯇꯧꯅ ꯃꯍꯥꯛꯀꯤ ꯑꯔꯥꯞꯄ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯘꯅꯥꯕꯥꯏꯅ ꯑꯔꯥꯞꯄ ꯃꯔꯤ ꯃꯇꯥꯗꯤ ꯂꯥꯞꯅ ꯑꯗꯨꯃꯛ ꯊꯝꯃꯨꯅꯦ ꯑꯁꯤꯒꯨꯝꯕ ꯃꯤ ꯆꯪꯍꯟꯗꯕ ꯖꯒꯥꯗ ꯄꯨꯁꯤꯟꯒꯅꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯣꯁ ꯇꯧꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯀꯥꯞꯄꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅꯗꯤ ꯅꯪꯅ ꯐꯣꯇꯣ ꯀꯥꯞꯄꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯞꯀꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ ꯃꯗꯨꯗ ꯘꯅꯥꯕꯥꯏꯅ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯕꯗꯨꯗ ꯒꯌꯥꯅ ꯊꯦꯝꯖꯤꯟꯕꯗꯒꯤ ꯕꯤꯀ꯭ꯔꯝꯁꯨ ꯌꯥꯝꯅ ꯇꯟꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯀꯌꯥ ꯃꯇꯪ ꯀꯥꯞꯂꯝꯃꯤ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯀꯛꯊꯠꯂꯣ ꯍꯥꯏꯔꯛꯂꯤ ꯘꯅꯥꯕꯥꯏꯒꯤ ꯃꯇꯧꯗꯨꯗ ꯕꯤꯀ꯭ꯔꯝꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯒꯌꯥꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯥꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯌꯥꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯤꯀꯟꯗꯨ ꯄꯤꯔꯨꯕꯗ ꯑꯁꯤꯒꯨꯝꯕ ꯆꯤꯀꯟ ꯆꯥꯕꯤꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯖꯥꯎꯁꯤ ꯎꯔꯕ꯭ꯔꯥ ꯑꯩꯗꯤ ꯑꯁꯤ ꯆꯥꯔꯨꯒꯦ ꯅꯈꯣꯏꯒꯤ ꯌꯨꯗꯨ ꯑꯗꯨꯝ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯌꯨ ꯕꯣꯇꯜꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯘꯅꯥꯕꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯅ ꯘꯅꯥꯕꯥꯏꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝꯗ ꯒꯌꯥꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤ ꯒꯨꯟꯗꯥꯅꯤ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯕ ꯇꯟꯕꯗꯒꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯇꯧꯔꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇ ꯆꯪꯁꯤꯟꯗꯨꯅ ꯑꯄꯥꯝꯕ ꯁꯥ ꯀꯩ ꯍꯥꯠꯄꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯇꯨꯔꯤꯁꯁꯤꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯨꯟꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯈꯨꯡꯒꯥꯎꯅꯕꯒꯤ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯒꯌꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯅ ꯘꯅꯥꯕꯥꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯅꯔꯛꯂꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯒꯨꯟꯗꯥ ꯐꯗꯥ ꯇꯧꯔꯤꯕ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯂꯤꯕꯁꯤ ꯘꯅꯥꯕꯥꯏꯗ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯒ ꯌꯦꯡꯅꯔꯨꯕꯗꯤ ꯘꯅꯥꯕꯥꯏꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯃꯒꯨꯝꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯟꯗꯤꯔꯗ ꯎꯈꯤꯕꯤ ꯕꯤꯀ꯭ꯔꯝꯅ ꯊꯋꯥꯏ ꯇꯥꯖꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯀꯨꯇꯤ ꯑꯉꯥꯡꯕ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄ ꯎꯔꯤ ꯃꯗꯨ ꯍꯦꯛ ꯎꯕꯗꯒꯤ ꯁꯨꯟꯗꯔ ꯐꯥꯎꯕ ꯍꯨꯟꯇꯣꯛꯂꯝꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯥꯛꯇꯛ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯨ ꯇꯧꯗꯨꯅ ꯏꯟꯅꯔꯛꯂꯤ ꯃꯇꯦꯛ ꯈꯔ ꯊꯧꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨ ꯈꯥꯝꯂꯒ ꯇꯨꯜꯕꯣꯛꯁꯇꯒꯤ ꯕꯇꯜ ꯑꯃ ꯄꯨꯊꯣꯛꯂꯒ ꯌꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯥꯎ ꯇꯩꯕꯤꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯁ꯭ꯀꯨꯇꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯕꯇꯜ ꯑꯗꯨ ꯍꯅꯨꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯩꯅꯅꯕ ꯊꯥꯎ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁꯨꯙꯤꯔ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯜꯂꯛꯂꯒ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯀꯤ ꯃꯔꯝꯗ ꯈꯟꯅꯔꯤ ꯑꯍꯥꯟꯕꯗꯗꯤ ꯕꯤꯀ꯭ꯔꯝꯅ ꯘꯅꯥꯕꯥꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤ ꯌꯥꯝꯅ ꯆꯤꯡꯅꯔꯝꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯁꯤ ꯇꯨꯔꯤꯁ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅ ꯇꯨꯔꯤꯁꯁꯤꯡꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯟꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯌꯥꯔꯤꯕ ꯃꯈꯩ ꯑꯗꯨꯒꯨꯝꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯒ ꯃꯌꯨꯝ ꯌꯥꯝꯅ ꯊꯨꯅ ꯌꯧꯅꯤꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯞ ꯑꯣꯏꯕ ꯇꯥꯔꯒꯦꯠꯁꯤ ꯇꯨꯔꯤꯁ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯒꯌꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯘꯅꯥꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯉꯣꯟꯗ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯅꯤꯅ ꯘꯅꯥꯕꯥꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯗ ꯈꯛꯇꯃꯛ ꯆꯤꯡꯅꯕ ꯑꯁꯤ ꯂꯥꯟꯒꯅꯤ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯕꯤꯀ꯭ꯔꯝ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯟꯗꯤꯔ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯤ
तसेंनमक्कीदि नुपी अदुना विक्रमबु सुकपम पामदबा सुंगा यानिंगदबदि नत्तबनिना विक्रमना वारी सारकपा हौरगलिबदु मार्क्सो अदुमक खुमली अदुगा विक्रमना ngasi करीमत चादिरि हायरपदुदा नुपी अदुना मागी लाई खुरमगी प्रसाद अदु विक्रमदा पिरकली मसी मतुंगदना लाई खुरमफम अदुदगी लाई खुरम लोयरगा नुपीदु मयुमदा मागी स्कूटी दु थौदुना हनकिबा मतमदा विक्रमना मतुंग इनरगली अदुगा मागना हायबगी मतुंगिना सुंदरना नुपी अदुना लाकदबा लंबीदुदा लंबी थत्तुना ngaयरमली अदुबु सुंदरना लंबी थलमलबसु नुपी अदुना गाड़ी खामदना अदुमक थौख्रबा मतुंग विक्रमना सुंदरबु लखोत्पिरगा मबानी गाड़ी तोंगदुना नुपी अदुगी मतुंग इनदुना अदुमक लागली गाड़ी थौना थौना नुपी अदुगी ममिंग करी कौबगे हायना हंगबदुदा नुपी अदुसु माकी ममिंग दिशा कौय हायरमलगा मयमना गाड़ी दु थौजनख्रे अहानबदि सुंदरना नुपी अदुगी मयुम खंगलगा विक्रमदो हनगदो मालुबने अदुबु विक्रमदि नुपी अदुगी मयुम यौरगा नुपी अदुगी मयुमदा डायरेक्ट अदुमक चंगचिनख्रे मतौदुदा सुंदरदि चई चाबो तारे हायदुना पाखलि अदुगा विक्रमना करिसु नाचुंगदना प्रभव चंगचिलगा फमदना लेरनबा अहलदुदा अंकल दिशा लेब्रा हायना हंगलोरे लेरमलिबा अहल असि दिशागी मपा ओइगदौरबनि अदुगा नाकंदना दिशागी मबोक करिगुम अमा सेमदुना लेरि मरुदा दिशागी मपाना कना ओइरबनो हायना हंगलकपदुदा विक्रमना महाक दिशागी ममानमनि तसेंबगी दिमाग बेंगलोरदा फोटोग्राफर ओइना लेबनि अदुगा मफम असिदा फोटोग्राफी कंपटीशन अमा यावननबगी फोटो कापु लापनि मरुदा दिशा थेंगनबनि अदुगा दिशादा फोटोग्राफी कंपटीशन अदुगी मॉडल ओइबियो हायरुबदुदा दिशाना अंकल दा हाना वारी सनाबियो हायबदगी ए अंकल उनबु लागिबनि हायसिल्ली मरु ताबदा दिशागी मपाना दिशाबु ममनबु लाई हायदना कौदोरगली अदुगा दिशाजु कनानो हायदना ओंथोरकु मतमदा विक्रम ओइनु लेरमबदुदा माकु लुम्बा लापा नुपानी हायबदी यादबनी नमागसु ममानब सादुना अदुमक कौसली ngak phangongko ei cha putorake hayrga changkri masi matung disagi mapana vikramda onchulaga ibung onana kudakta lalaga ichanopigi photo kapge haybase aisu kari haigadum haipang khongte मपागी यानिंगदब मतौदु उबदा विक्रमदा अंकल की वखलदो ए ज्ञान था मांगना वा मखा तागे तब तंजादुदा दिशाना चा पुतोलगा मबानी चा ग्लास अमम पीरी मसी मतुंगना दिशागी मपाना इबुंग नंग लाना दे खनगनो नंगी मॉडल दो अतोप कनानो अम थीरो हायरली अदुगा तंजासिदा दिशागी ममाना दिशागी मपादा पुंग तरामतो तारे थबक चक्कने हायबदो थेंगले हायरकपदगी नखोय ngak phongoko ko हायरमलगा दिशागी मपोस अदमक चंगख्रे मपाय चंकीबगा सुंदर अमसुंग विक्रमना थलिबा चा ग्लासो ससत मुल्लगा नथौनाबु यामना लेरिने ngaraga ngasi खतंग उनरगा युमदगा चंगचिलकपा सारादना हायरगा मखुत पाइनन चिंथोलगा गेट की मपानदा इंथोरगली तसेंना हायरबदी दिसागी मतौसे यामना सावनिंगो मतौनते ओइनसबो मतौमो यावरी हायबदी महागनसु विक्रम बोदुमा खंजबो मालिबनी दिसाना गेट अदु लोंचिलगा मतुंग मुनादु मतबक तौरबदी आइदी यारोइदोगनी हायरे मरु ताबदा विक्रमना फोन नंबर अमुता पिबियो हायदुना गेट मपानदगी मागी फोन अदु पिसलकपदा करिगुमा ममा मपा थोलकलगा उगिबा तारबदी हायदुना खरा पाखलप तौना वाकी फोन नंबर अदु इरगा यारेबा मकै विक्रम मफम अदुदगी खरा थुना चक्किनबो होनरी तसेंनमकीदि दिसाना मागी फोन नंबर अदु विक्रमदा पिंदबदी नते नुपी ओइबगी हौनबी इकाइजबा ओइनजबनी मसी मतों दिसागी फोन नंबर लौरलगा मखोयनी मखोई बुलेट दु थौनो थोलकपा मतमदा लबीदा घना भाई अमसुंग मागी कामुना गाड़ी फैजलगा गाड़ी खामलगली मदुदा सुंदरदी पाखतपना लोयरे अदुगा विक्रमदी करिसु नाचुंगबिदना घना भाईदा बाबानी कक तोंगाना वरी सनसी हायरगा तोंगाना वरी सनरी अदुगा विक्रमना माकी मोबाइल फोन दा घनाना नोमुई पाइरिंगाइदा मान काखवे फोटोसिंग अदु येंगलगा हई नंगी फोटोसिंगसे DFO दे हेक थाकिबदा नंगनी पुंगले लोयरबनी मदुगिदमक कुपी सितंग मेटपदा यारबनी नंगना खलिबबु नंगन धप खरा तरोगा आइने हेक्ता फोटोसिंग डिलीट तौगनी खलिब्रा मदु हेक तामदा गना पाई सकपं खंगन हंजली मांगना हप्ता अमगी मनुंगदा मकोई चक्रो हायबदु वा मका तारमदबिदा मा ओइना तुमिना हवतुना चटख्री मसिगी मदुंग नुमि अदुगी नुमिनांगदा दिसागी मबोगना दिसादा फोन लॉक अमता हांगतोपियो हायदुना पीरी मरुदा दिसासु इंगंगन बबो नंगचु फोन पाइबा हायरबोरे हायरगा फोन अनलॉक तौविरुरे अदुगा फोन दो अनलॉक हेक तौबगा मैट्रिमोनियल साइन अमा हांगतोक्तुना थोलगली हाइबदी मबोना मोहनदा फोन हांगतोपियो हायरबसी माकी लुहोंगमुगी वहम होदोंनबगिनी मदु हेक बुबदा दिसाना बबो आइबु नेमदा लेहनिंगदब्रा हायना हांगलुबदुदा मबोना अदुगी नते नेपंगबी इशुबु कनाइदगी युमसी थादोक्तुना चलनिंगुदगी अदुबु मतम हाइबा मदि लेदना मैट्रिमोनियल साइन असिदगी नंगना खोइदा जबनु पाखलो मदुगी मदुंग इमुंग मनुंग पुमना पाव फाउनरगा थबक असि पांगथोकदौबनिने हाइबा थबक असि नोमनिदे हेक्तो ओइगदबो नते मतम चंगदोरिबनी अदो इशु नंगु पामद्रादी इबोक्ति करिसो हाइरोइदा हायरमनगा चटख्रे मदुगी मतुंग दिसासु हांगतोलमिबा मैट्रिमोनियल साइट अदिरो चंगदुना मियोय खरगी प्रोफाइल येंगे तंदादा मागी फोन दा मेसेज लाकी मेसेज कनानो हायना येंगलुबतुदा अननोन नंबर अमना तुमलबरा हायना मेसेज थाक ओइदुन लिरमकी
Maduda Marksu masak khangdabanina kanano haiduna reply tawrura matung message tharakliba nupadu Vikram oiramadagi mabani ngahak message ta chat tawnari. Tasengna disana Vikram supam pamdaba oirabadi message to kaisu halloidabani adubu Marksu Vikram admak pamjaribanina makoyani yamna harauna message thanari. Maduda Vikramna maki partner Sundar makhung tetpno lere maka thabak chaminaba yaroidore aduna maki mateng amta pangbiyu. Mafam asigi khungang asigi khwaidagi phajaba jagada mabu pubiyu magi photocopy competition adugi photocopy ge haichinari aduga Vikram na mangonda haraklewa mafam asi tasengna photo kapnimbagi oirambasu yai natragana mahaka tatminnaningbagi oirambasu yai adubu disasu Vikram ga chaminaba pamlibanina hayigayu pung mapanda laklo haidna yathokre asumna disana yamna harau tatminnasi yarakpadu Vikramdi haraubana loikre Masigi matangi numitana disana Vikrambu yamna phajaba turel amagi matakta saba hanging bridge amada puduna lakli aduga mafam asi mahaki oinadi khwaidagi pamjaba mafamni aduga mafam asigi itihasu oiba wari amasu lei haiduna ningthopalngi matamgi ariba wari made amasu liduna tahali amaromdana Vikramdi imhangna khoidajaba nuthijaba nupiduna mahagi khwaidagi pamjaba jagani haiduna Fajakraba jaga amada puduna lakpaduda Vikramdi haraubna loire disana wek tawtorokpa ngangthorokpa khudimmakse Vikramgi oinadi iyada yare inungda nuksiri haibagi matani aduga maki begtagi rose tabun achouba ama putoklaga disabu nungsi haina phongdokli disaso adumangai nupi oibagi khara ikaisabagi wani mahangna khoidajariba nungsijariba nupa aduna adu phajaba mafam aduda mabu nungsi hairakpaduda mahaksu haraubagi ngangkhoi leikide Masigi matangi sindana Vikram amadi Sundar sayon pham dukan amadagi hameng leiba lakli ameng keji ma leirega sayon liba nupaduda dukan mapusibu kanano sa siamna phajakre haina hanglubaduda sa kangan liba nupaduna madu khangra kai tawge haibano ada lakle hairagli nupadudi sumnagi dukan phamjabai wani dukan adagi mapuna rayapa amasung kutumbani haiba matin manawni sini matin manawni mak gondani gengni mayamgi mamangdana sayon na sasinabani aduga manungdana ransom tanba mi phaba atoba topa karbar kaya ama tawribani matin manawdu ubada mamani manakta changchilaga Vikramna magsu o ki phama tawa pamne aduna Madugi matangda karigumba kara khamjani tasembagi dimag Bangalore da IT company amna thabak tawduna leibani thabak tawningle paisa kara leibachina oki pam hauduk sagi tawni hairuri maduda rayapana sakyama takana hai nakutta paisa kara paraga karbai te tawu yabu natene nangi lejare paisa kara dana lamkara lechalo maduna kanagani hairali aduga manaro bakutum maninandi Noi company thabak tawa kamu yaunabi paisa kara paraga karbai ke tawu haidu hai yaro kanare kara hana tamlogo haidana tum chaibirakli Asumna makoina wari sanaringaida sa leiba changkiba Sundarna ta leiba loiraga saka kondukan du ginna kanda leiba tingi gere du haktokna yengna honarubada rayapana manakta leiba thanga du Sundar tamna langlali aduga khudom sinlaga hai sa leiba lakpanodi sa khatang leigadabani migi tabakta nakot thenjalabdi nangaksanu kakkani haidna warning torogli asumna rayapa amasung kutumani gi manaktagi warning phanglaga tholaklaba matung Sundarbu kada thambiramlaga Vikram Police station tamna lawi aduga maune station yorolaga station adugi SI dagi machanupi Resma amsung Rakesh ki marinaba case file sing adu puduru lali maruda SI aduna file adu piraga Vikram akoina tha taruk changna honawada karisu phangwangamna leyaliba case ama nangna tanda tawge haribase yamna section mutakale maru tawada Vikram na sir saragi di case mayama pending na lerangani aigidi sumnagi case ama katani aduga masi ai atataine hamlaga chatkre Masi matungdana makui guest house halalaga Vikram na case file singado amuhana study tori madubada yu ngori Sundar na sir nana saida yenglibadu karino kariyana wa diplomat phangba ya haina hanglakpaduda Vikram na Sundar mangkribase Zanupiga Rakesh gatanate Joffolgi anakpa akoibada leiba police station sinda ponna mi chama kuntrang ti mangkrabani masi warungda supnagi mi kuntrahom de kaktagi asiba hakchang phangni aduga asiba hakchang phanglaba mokoi kuntrahom de dubadi suicide to unene confirm to wangamlabani maduna haibadi thiba khangdriba hakchang sing aduda kai thokibara suicide tawkibra mina hakibra haiba ngamdribani ne aina makhatana thijanbada wahum manga de khangba ngamle ahanbada makoi singase mahmoiste koiba lakiba ngaktani haibadi makoi swagi mi amata natte aduna mi khrana makoi bu hatokbigo oiramba yari aduga makoi singasina sinramba gari singse police station sigi akoiba boundary aroiba surukta phangkiba ngaktani haibadi mihatpa singasina gari disinade gari umang gari sinarabadi makoi sungjoi choidna phagalkani haibase khanglibani madugi sumatakta sikribu miyo singasigi mobile phone singasi gaida loina yauduna lerame mobile su makoi amata sinade
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯤꯁꯤꯡꯁꯦ ꯍꯥꯠꯄ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯍꯥꯠꯄꯗꯤ ꯅꯠꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯨꯔꯤꯁ ꯉꯥꯛꯇꯅꯤꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯃꯨꯟꯅꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯔꯤ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯤꯕꯅꯤꯅ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯠꯁꯦ ꯃꯤ ꯑꯃꯈꯛꯇꯅꯗꯤ ꯇꯧꯕ ꯉꯝꯂꯔꯣꯏ ꯄꯨꯟꯅ ꯒꯦꯡ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯤꯖꯤꯜꯂꯨꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯦꯡꯂꯨꯔꯕꯗꯤ ꯔꯥꯌꯥꯄꯥ ꯑꯃꯁꯨꯡ ꯀꯨꯇꯨꯃꯔꯦꯡꯒꯤ ꯒꯦꯡ ꯑꯁꯤ ꯕꯤꯀ꯭ꯔꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯅꯕ ꯀꯥꯡꯕꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁꯨꯟꯗꯔ ꯗꯤꯁꯥꯒꯤ ꯃꯌꯨꯝꯗ ꯗꯤꯁꯥꯒꯤ ꯃꯃꯥ ꯃꯄꯥ ꯎꯅꯕ ꯂꯥꯛꯂꯤ ꯃꯃꯥ ꯃꯄꯥ ꯎꯅꯕ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯗꯤꯁꯥꯒꯤ ꯃꯄꯥ ꯕꯦꯗꯥꯗ ꯑꯪꯀꯜ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯆꯧꯔꯥꯁꯤꯌꯥ ꯃꯟꯗꯤꯔꯗ ꯗꯤꯁꯥꯕꯨ ꯎꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯗꯤꯁꯥꯕꯨ ꯅꯨꯡꯁꯤꯖꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯕꯥꯅꯤ ꯈꯪꯅꯔꯛꯄꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯗꯤꯁꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯪꯀꯜꯗ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯪꯀꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯕꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯗꯤꯁꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯗꯤꯁꯥꯒꯤ ꯃꯄꯥ ꯕꯦꯗꯥꯅꯗꯤ ꯈꯔ ꯍꯩꯅꯗꯕ ꯐꯥꯎꯔꯤ ꯑꯗꯨꯒ ꯕꯦꯗꯥꯅ ꯃꯍꯥꯛꯀꯤ ꯑꯅꯧ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯕꯤꯀ꯭ꯔꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯤꯀ꯭ꯔꯝ ꯆꯨꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯆꯥꯔꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯄꯁꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯑꯇꯩꯅ ꯂꯥꯛꯅꯕꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯅꯁꯥꯅ ꯍꯧꯗꯣꯛꯄ ꯂꯥꯛꯂꯤ ꯅꯪ ꯅꯁꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯃꯈꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯕ ꯉꯝꯈꯤꯔꯣꯏ ꯑꯗꯨꯃꯛꯄꯨ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯅꯤꯅ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯕꯒꯤ ꯃꯇꯝ ꯈꯔ ꯂꯧꯈꯤꯒꯦ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯕꯗ ꯕꯤꯀ꯭ꯔꯝꯅ ꯃꯈꯥ ꯇꯥꯅꯗꯨꯅ ꯑꯪꯀꯜ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇꯒ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅꯕꯨꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯄꯅꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯤ ꯑꯗꯨꯃꯛꯄꯨ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩ ꯑꯪꯀꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯣꯠꯆꯔꯣꯏ ꯑꯩ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯔꯥꯀꯦꯁ ꯊꯤꯕ ꯂꯥꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯀꯤ ꯐꯣꯇꯣ ꯑꯗꯨ ꯗꯤꯁꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯕꯣꯛꯄꯨ ꯌꯦꯡꯍꯜꯂꯤ ꯕꯤꯀ꯭ꯔꯝꯅ ꯃꯈꯥ ꯇꯥꯅꯗꯨꯅ ꯑꯪꯀꯜꯗ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩꯅ ꯗꯤꯁꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯗꯕ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯍꯜꯂꯨꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯗꯨꯅ ꯂꯩꯕ ꯗꯤꯁꯥꯒꯤ ꯃꯄꯥꯅ ꯍꯩ ꯅꯪꯅ ꯉꯥꯏꯍꯥꯛ ꯑꯃꯣꯝ ꯄꯨꯡꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯪꯅ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤꯅ ꯃꯃꯥ ꯑꯗꯨꯒ ꯗꯤꯁꯥꯒꯤꯅ ꯃꯕꯣꯛꯅ ꯇꯞꯊꯈꯣ ꯅꯪꯕꯨ ꯑꯝꯇ ꯐꯤꯡꯒꯤꯅꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯗꯤꯁꯥꯒꯤ ꯃꯕꯣꯛꯅ ꯗꯤꯁꯥꯗ ꯑꯣꯟꯁꯤꯜꯂꯒ ꯗꯤꯁꯥ ꯅꯪꯕꯨ ꯅꯨꯄꯥꯁꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯗꯤꯁꯥꯁꯨ ꯏꯀꯥꯏꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯕꯣꯛꯅ ꯕꯔꯗꯥ ꯅꯪꯕꯨ ꯇꯞꯊꯈꯣ ꯍꯧꯖꯤꯛꯇꯤ ꯅꯥꯎꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯦꯅꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯌꯥꯅꯔꯕꯅꯤꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯤꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯗꯤꯁꯥꯒꯤ ꯃꯄꯥ ꯕꯔꯗꯥꯁꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯐꯔꯦ ꯕꯤꯀ꯭ꯔꯝ ꯅꯈꯣꯏ ꯅꯁꯥ ꯌꯥꯅꯩ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯈꯟꯅꯅꯕ ꯅꯣꯡꯃꯒꯤ ꯃꯇꯝ ꯄꯤꯈꯣ ꯍꯌꯦꯡ ꯑꯃꯨꯛ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯗꯤꯁꯥ ꯂꯨꯍꯣꯡꯕꯁꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯦ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯗꯤ ꯆꯠꯆꯔꯒꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯆꯠꯈꯤꯕꯗꯨ ꯗꯤꯁꯥꯒꯤ ꯃꯄꯥ ꯕꯦꯗꯥꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯊꯥ 3ꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏꯕꯨ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯎꯍꯜꯂꯛꯂꯤ ꯊꯥ 3ꯀꯤ ꯃꯃꯥꯡꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯥ ꯔꯥꯀꯦꯁ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯀꯣꯏꯕ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯆꯀꯥ ꯄꯪꯆꯔ ꯑꯣꯏꯔꯛꯄꯗꯒꯤ ꯃꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯗꯤꯁꯥꯒꯤ ꯃꯄꯥ ꯕꯦꯗꯥ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯇ ꯅꯠꯇꯅ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯄꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯥ ꯊꯛꯅꯅꯕ ꯀꯧꯈꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯆꯥ ꯑꯗꯨ ꯍꯦꯛ ꯊꯛꯂꯨꯕꯗꯒꯤ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁ ꯈꯨꯗꯛꯇ ꯋꯥꯟꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯊꯥꯈꯤ ꯑꯗꯨꯒ ꯃꯕꯥꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯨꯕꯅ ꯌꯣꯝꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯀꯣꯝ ꯆꯥꯎꯅ ꯇꯧꯊꯣꯛꯂꯒ ꯐꯨꯝꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯝꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯤꯡꯅꯔꯨꯔꯤꯕ ꯒꯨꯟꯗꯥꯁꯤꯡꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯗꯤꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯈꯣꯏꯅ ꯁꯤꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯄꯥꯝꯕꯒꯤ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯕꯤꯀ꯭ꯔꯝꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯗꯤꯁꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯐꯥꯎꯕ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕꯁꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯤꯁꯟ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯔꯥꯀꯦꯁꯀꯤ ꯃꯔꯝꯗ ꯊꯤꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯗꯤꯁꯥꯒꯤ ꯃꯕꯣꯛꯅ ꯗꯤꯁꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯕꯤꯀ꯭ꯔꯝꯗꯨ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨꯁꯨ ꯁꯨꯁꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤꯕ ꯇꯥꯏ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯍꯌꯦꯡ ꯄꯨꯡ 10 ꯆꯞ ꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯣ ꯑꯇꯤꯊꯤꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯇꯧꯁꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯝꯕꯨ ꯃꯌꯨꯝꯗ ꯀꯧꯔꯒ ꯃꯃꯥꯡꯗ ꯇꯧꯕ ꯉꯝꯅ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁꯨꯟꯗꯔ ꯃꯈꯣꯏꯅ ꯍꯥꯃꯦꯡ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯃꯦꯡꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ
ꯇꯤꯟꯅ ꯒꯦꯠ ꯄꯥꯜꯂꯤꯕꯗꯨꯗ ꯌꯦꯡꯒꯦ ꯇꯧꯔꯨꯕꯗ ꯊꯥꯡ ꯂꯪꯂꯛꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯨꯗ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯅꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯣꯟꯅ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯃꯁꯛ ꯈꯪꯗꯅꯕ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯑꯔꯣꯟꯕ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯕꯤꯀ꯭ꯔꯝꯒ ꯁꯨꯟꯗꯔꯒ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯁꯨꯟꯗꯔꯅ ꯃꯤꯒꯤ ꯑꯀꯛꯄ ꯈꯨꯠꯁꯥ ꯑꯃ ꯎꯔꯨꯕꯗꯒꯤ ꯀꯤꯃꯟꯗꯨꯅ ꯂꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝ ꯄ꯭ꯔꯕꯜ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯨꯟꯗꯔꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯔꯥꯌꯞꯄꯥꯅ ꯇꯥꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯊꯝꯂꯝꯂꯤꯕ ꯄꯣꯠꯆꯪꯁꯤꯡ ꯑꯗꯨ ꯈꯔ ꯆꯛꯈꯥꯏꯔꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯂꯦ ꯈꯪꯂꯕꯅꯤꯅ ꯃꯥꯒꯤ ꯒꯦꯡꯁꯤꯡꯗꯨ ꯂꯣꯏꯅ ꯀꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯗꯨ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯄꯨꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯗꯁꯥ ꯇꯥꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯔꯥꯌꯞꯄꯥ ꯑꯃꯁꯨꯡ ꯀꯨꯇꯨꯕ ꯃꯅꯤꯡꯒꯤ ꯒꯦꯡꯗꯒꯤ ꯂꯣꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯈꯣꯏꯒꯤ ꯒꯦꯁꯠ ꯍꯥꯎꯁ ꯂꯩꯐꯝ ꯐꯥꯎꯕꯗꯤ ꯌꯧꯍꯧꯔꯦ꯫ ꯃꯗꯨꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯅꯥꯟꯊꯣꯔꯛꯄꯗꯨꯗꯒꯤ ꯁꯨꯟꯗꯔꯗꯤ ꯀꯤꯕꯅ ꯂꯣꯏꯔꯗꯨꯅ ꯁꯔ, ꯃꯈꯣꯏ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯂꯔꯣꯏ, ꯉꯁꯤ ꯑꯍꯤꯡꯁꯤꯃꯨꯛ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯗꯤꯁꯥꯒꯤ ꯃꯄꯥꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯅꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤꯅ ꯑꯍꯤꯡ ꯑꯗꯨꯃꯛꯇꯨꯗ ꯂꯣꯟꯅ ꯆꯦꯟꯈꯤꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯗꯨꯗ ꯁꯨꯟꯗꯔꯗꯨ ꯃꯇꯣꯝꯇ ꯆꯠꯄꯁꯨ ꯉꯝꯂꯣꯏꯗꯧꯕꯅꯤꯅ ꯏꯁꯧ ꯇꯞꯇꯥꯕ ꯃꯈꯩ ꯂꯥꯡꯂꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯁꯨꯟꯗꯔ ꯇꯨꯝꯕ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯀꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯈꯔ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯒꯗꯧꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯇ ꯃꯍꯥꯛꯅ ꯒꯤꯐꯠ ꯑꯃꯃꯝ ꯄꯤꯈꯤ꯫ ꯑꯗꯨꯒ ꯁꯨꯁꯃꯥꯗ ꯅꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗꯣ ꯑꯩ ꯊꯕꯛ ꯆꯤꯟꯒꯗꯧꯕ ꯃꯥꯜꯂꯦ, ꯑꯗꯨꯅ ꯑꯩꯒꯤ ꯒꯤꯐꯠꯁꯦ ꯃꯁꯤ ꯑꯩ ꯍꯥꯟꯅ ꯄꯤꯊꯣꯛꯂꯕꯅꯤ ꯍꯥꯏꯔꯨꯕꯗꯨꯗ ꯃꯆꯟꯅꯨꯄꯤ ꯁꯨꯁꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯔꯧꯅ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯞꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯗ ꯄꯤꯈꯤꯕ ꯒꯤꯐꯠ ꯑꯗꯨꯅ ꯀꯔꯤꯅꯣ, ꯑꯗꯨꯒ ꯒꯤꯐꯠ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤ ꯊꯤꯕꯗ ꯃꯇꯧ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯤꯀꯨꯞ ꯈꯔꯒ ꯉꯥꯏꯃꯤꯟꯅꯈꯤꯁꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁꯨꯟꯗꯔ ꯍꯩꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯁꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯗꯤꯁꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯕꯣꯛꯅ ꯄꯨꯡ 10 ꯇꯥꯁꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯄꯥꯈꯠꯄ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯕꯤꯀ꯭ꯔꯝ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯄꯨꯡ 10 ꯆꯞ ꯆꯥꯅ ꯕꯤꯀ꯭ꯔꯝꯁꯨ ꯍꯩꯅꯈꯤꯕ ꯖꯣꯕꯥꯟ ꯉꯥꯡꯅ ꯃꯈꯣꯏ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯔꯒ ꯁꯣꯐꯥꯗ ꯐꯝꯅꯅꯕ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯗꯤꯁꯥꯒꯤ ꯃꯃꯥꯅ ꯆꯥ ꯒ꯭ꯂꯥꯁ 2 ꯄꯨꯊꯣꯔꯛꯇꯨꯅ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁꯨꯟꯗꯔꯗ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯆꯥ ꯒ꯭ꯂꯥꯁ 2 ꯑꯁꯤꯃꯛ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯇ ꯄꯤꯈꯤꯕ ꯆꯥ ꯒ꯭ꯂꯥꯁ 2 ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯆꯥ ꯊꯛꯄꯗꯨ ꯕꯔꯗꯥ ꯑꯃꯁꯨꯡ ꯃꯃꯥꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁꯨꯟꯗꯔ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯗꯤꯁꯥꯒꯤ ꯃꯑꯣꯡꯅ ꯕꯤꯀ꯭ꯔꯝꯗ ꯑꯣꯟꯁꯤꯜꯂꯒ, ꯕꯤꯀ꯭ꯔꯝ, ꯍꯪꯆꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯂꯩ, ꯃꯗꯨꯗ ꯅꯪꯁꯨ ꯌꯥꯎꯒꯗꯕꯅꯤ꯫ ꯆꯥꯛꯆꯥꯕ ꯇꯣꯛꯂꯒ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯟꯈꯣ, ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯂꯦꯞꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯔꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯈꯣꯏ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯆꯥ ꯊꯛꯄ ꯂꯣꯏꯕꯒ ꯍꯟꯅꯅꯕ ꯊꯣꯛꯂꯛꯄꯗ ꯗꯤꯁꯥꯅ ꯃꯈꯣꯏꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯂꯤ꯫ ꯗꯤꯁꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯗꯤꯁꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯕꯣꯛꯇ ꯉꯥꯏꯍꯧꯔꯕ ꯀꯥꯟꯗ ꯗꯤꯁꯥꯒꯤ ꯃꯃꯥꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯉꯁꯤ ꯆꯥꯗ ꯍꯨ ꯍꯥꯞꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯔꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯗꯤꯁꯥꯒꯤ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯍꯨꯗꯨ ꯍꯥꯞꯂꯝꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯗꯤꯁꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯀꯗꯧꯔꯤꯕꯅꯤ, ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯀꯌꯥ ꯑꯗꯨ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯄꯥꯝꯗꯕꯒꯤ ꯍꯥꯞꯇꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯗꯤꯁꯥꯒꯤ ꯃꯕꯣꯛꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤ ꯍꯥꯟꯅꯅꯕ ꯎꯄꯥꯏ ꯀꯌꯥ ꯑꯃ ꯂꯩ, ꯆꯥꯗ ꯍꯨ ꯍꯥꯞꯄꯁꯤ ꯈꯛꯇ ꯅꯠꯇꯦ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯗꯤꯁꯥ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯗꯤꯁꯥꯅ ꯕꯤꯀ꯭ꯔꯝꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯔꯥꯀꯦꯁ ꯊꯤꯕ ꯂꯥꯛꯄꯗ ꯃꯥ ꯑꯣꯏꯅ ꯊꯦꯡꯅꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯑꯃꯠꯇ ꯑꯣꯏꯒꯗꯧꯔꯕꯅꯤꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯁꯨ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕꯅꯤ, ꯅꯪꯅ ꯅꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯔꯥꯀꯦꯁ ꯊꯤꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯗꯤꯁꯥꯗꯤ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤꯅ ꯗꯤꯁꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ, ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗꯒꯤ ꯄꯥꯝꯖꯔꯤꯕꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯄꯤꯔꯛꯄꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛ ꯊꯝꯈꯤꯕꯒ ꯕꯤꯀ꯭ꯔꯝꯒꯤ ꯉꯛꯁꯝꯗ ꯌꯣꯠꯂꯤ ꯑꯃꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥꯏ ꯀꯨꯞꯁꯟꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯁꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥ ꯑꯗꯨꯒ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯃꯥꯏꯈꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯉꯝꯂꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯏ ꯈꯨꯝꯖꯤꯟꯕ ꯕꯤꯀ꯭ꯔꯝꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯗꯤꯁꯥꯒꯤ ꯃꯄꯥ ꯚꯔꯗꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫
Vikram Muhanaba Hanabada, Bavani Kan Munarubadagi, Nantokuna, Mayum the Jelapum, the Masapum Anabo, Powing Tanjaduda, Mark in Nupina, Vikram Sio Rahin Hanglali, Maduda, Disagi Mapam Verdana, Sidi, Ma in Hatpang Namdre Hainakumla Paduda, Mark in Mama and Disagin Mabona, Karisuani Oidi, Jay Kudingi, Sagi like Ramada, Sabalito, the Huntakdi, Mew in a Balikal Sihiragli, Masak the head game with the Karisul Lanza Malaga, why the Satibasi, Disagi Mabo Oidra Lemi, Maduna Hibadi, Numinigi Matunda, Vikramu, Makoi Sagi like Ramayawala Hain Koribasi, Vikramuhan and Matorang Tauribani. Masigi Matangi Sindana Vikramgi partner with Sundar. Vikramna Otoma Koruga Aing Nuyaduda train station power tin video Nabakori. Moduda Sundarna Aing Sita Ibukuta Talai was Karigino. A Sarabadi Matong Saro Hari. The Gangrabomana Sarakani Gaina Haibuda. Vikram di Nonimo Pauribuni Adabu Mahana Sundarbu Temjelaga. Maka Disaga Longa the Robina Matamkura Marks so in a private on a laning Hari. Tasengbagidi Vikramna Sundar du Mahakal Lemina with a set way of 300 Kanbagini, Baramdi, Mahana Lariba, guest house at the forward Lacton at Tetor Labanina Karigumba, Sundar da Sopan Nanglabani Nungai Kanduna, Karisu Kangada was Sundarbu, Mahmu Adudagi, Tado Kinabo Honaribani. Vikrangi Matodu the Kras sounding Labaso, Upai later Varina Sundar, a Hinganuda Otto Tunglaga training station Tamna Dumokchat Kri. Masigi Matangi Sindana, Disagi Mungi, Sagi like Ramaki Tabak Jatari, Makogi, Sagagi like Ramaki Tabasi, Ahinda, Jaiga Tonan Mapot Masi Luina Langlaga, Puzata Wadawa Puzariga Netuna, Katakali Zagoga Yawa Tauribani. Aduga, Puzadu Saruk Ama Oina, Isogi Mawanga, Kuzaidaki ising Hitadana Takadori. Aduga, Vikramna Takadre ising Konaduda, Hanadagi, who hopped in the Vikramu, who Pizaduna Hananu Honaribani Aduga, Vikramna, highway sings the Taki Hector, what Tanjadu Katakali Zagoi Sariba Nupaduna. Ising Halu Kuzaidu, Lewak the into the Tugaikri, Hybidi, Vikrami Madawiyaba, Natragana, Ishorna, Mapu, Kanbiwa Oigadori. Asumna Puzato from Adudasu, Vikram Bohatang Namudra Matong, Vikram Disagi, Miriam the Laktuna Mokoi Puna Chak Jaminari. Chak Jawa Duda, Disausung Vikram di, Yenga Yengaduna Yam the Harawan Chari Duga, Mama, Mapamusung Mabokti, Chak Sapong Kangana Makoini Mato to Yenga and Mok Lady. Chatok Matong, Disagi Mapam Verdana, Magi Mama Musung Maki Nupida, Kwa Matap Pidi Duga, Vikram Dasu, Kwa Chow Hydra Kwa Lanchili Adubo Vikram di, Magdi Kwa Chazade Hadana Kwa du Chow Yadri. Moduda, Verdana Mon the Pidi Kwa du Chow Yad, the Vadi Mango in Lotion Chasali Duga. Disagi Mabona, Vikram Don Chindram Vikram. Disase, Imungasigi Amatang Ibichanupini. Equina Pamadi, Mana Lenin Mutakan Lake Mutamda, Harautian Lake Baduni. Aduga, Nanga Haribasing se Pantupung Mapu, Harautiam and Tambigini Habasain Tazi Harali. Aduga, Bardanasu, Mapam Wina, Machanupigi, upon board by Sel Luinam Pam Naribani, An Madai, Ichanupigi board, Sikaram Oigadamuna Kanban Matasaki, Adubu, Nanga Tangara Mato, Matamkra Nanga Luinabada. Ichanupigi damang nang simatik sari haina aina khalabani hairagi maruda Vikram su yamna harauna uncle ngasidi ai ningmo loina thumjare chak asuk yamna hauna charaga iboki kare taktabase pende hairli matang sida kare hairibasi Karnataka gi bekra tolaga thangnaba yumda sema drinks makalamani madu ektabada barda amusung mahagi mama mamit muni yengnari Antaki sina Vikram Hatpi Aroba chance ni Habi Moni, Murudagi, the Sagi Mawona, Bokotman Semzava, Kareadu Poralaga, Vikram the Pediaduga, Saribani, Tabna Tau Hari. Vikram na Makuta glass do Pyraga, Bobo, Adi Disase, Azuki Mati Nuchise, Agi Arebuku de Mona Tankayamo, Loina Pigadorbe, Hojukti, Marks to Agi Haksang Tankayamo Highway to Oigadoribani, Adudi, Kare Sitagi Hector Hauraga, Ivani Tankay Yenarage Haraga. Disada Mabona Perliba glass to Tana never piri. Aduga, Disaso Harao, glass to long number good thing to Roli Aduga, Matanga Sida, Mama, Mapam, Mabukti, Monimura Tap in Kutri. Disana glass to heck Loboka Manakta to Mina Lelam liver Mamana, Magna Paiba, glass to Mulaga Levak the long talk to Tugairi. Madubuda, Nakuna River Disana Ima, Kainunanga Tori Basibo Haina Hanglubaduda, Madugi Pokamoina Bikramna, Disa, Nangdi Kangiroi, Nangadi, Nangi Ima, Iba Musung Iboxi Yam the Pabo in Uri, Adu Nangdi, Mahoya Asimudi Kangri. Ina, Mahosida, Itanupi Amusung, Rakes Tibu Lapi Ahamid under the Nangu Mandida Ukibanum and Dudagi, Nangu Queen in the Rugly, the Sinamakiti A, Nangu Hanma Uban Nuxiva Pokibanati, Nangi, Naxam the City will lick a door, Aina, a Tanupi the Peak will lick a do a chapmanari.
ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯒ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯨꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯑꯩꯅ ꯑꯍꯥꯟꯕ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯕ ꯃꯥꯟꯈꯤꯗꯦ꯫ ꯑꯗꯨꯒ ꯂꯤꯛ ꯑꯗꯨꯁꯨ ꯑꯩꯅ ꯏꯆꯟꯅꯨꯄꯤꯗ ꯄꯤꯈꯤꯕꯗꯨꯒ ꯅꯪꯅ ꯁꯥꯔꯝꯂꯤꯕ ꯑꯗꯨꯒ ꯗꯤꯖꯥꯏꯟ ꯃꯥꯟꯅꯕ ꯑꯣꯏꯒꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯌꯦꯡꯈꯤꯂꯨꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯁꯤꯔꯤꯕ ꯁꯅꯥ ꯑꯗꯨꯒꯨꯝꯕꯗꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯁꯥꯕ ꯍꯩꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯅꯔꯛꯈꯤꯕꯁꯤ ꯑꯩꯅ ꯅꯣꯡꯃ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯄ ꯅꯠꯇꯦ, ꯏꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯔꯥꯀꯦꯁꯄꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯕꯕꯥꯒ ꯕꯣꯕꯣꯛꯀꯗ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯀꯤ ꯐꯣꯇꯣ ꯅꯪꯒꯤ ꯕꯕꯥ ꯑꯃꯁꯨꯡ ꯕꯣꯕꯣꯛꯇ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯎꯠꯈꯤꯕ ꯁꯛꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯀꯟꯅ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪ ꯂꯩꯕꯅꯤꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯑꯃꯁꯨꯡ ꯕꯣꯕꯣꯛꯅ ꯃꯗꯨꯃꯛꯇꯤ ꯇꯧꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯉꯔꯥꯡꯗꯁꯨ ꯑꯩꯕꯨ ꯌꯨꯝꯃꯛꯇꯗ ꯑꯩꯒꯤ ꯒꯦꯁ ꯍꯥꯎꯁꯃꯛꯇꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯘꯔꯤ ꯑꯃ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯘꯔꯤ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯘꯔꯤ ꯑꯁꯤꯗꯤ ꯗꯤꯁꯥꯒꯤ ꯃꯄꯥ ꯕꯔꯗꯥꯒꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯗꯤꯁꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯈꯣꯏꯕꯨ ꯃꯤꯔꯣ? ꯑꯩꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯕꯅꯦ? ꯗꯤꯁꯥ, ꯃꯈꯣꯏꯅ ꯍꯥꯠꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯔꯥꯀꯦꯁ ꯈꯛꯇ ꯅꯠꯇꯦ, ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯤꯁ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯗꯤꯁꯥꯗꯤ ꯄꯨꯡ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤ ꯊꯥꯖꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯕꯣꯛꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯃꯐꯝ ꯈꯪꯗꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯑꯇꯣꯞꯄ ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯕꯗꯨꯗꯗꯤ ꯗꯤꯁꯥꯒꯤ ꯃꯕꯣꯛꯅ ꯃꯃꯤꯠꯇ ꯏ ꯀꯥꯔꯒ ꯑꯩꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝ ꯅꯪ ꯈꯪꯕ꯭ꯔꯥ? ꯗꯤꯁꯥꯒꯤ ꯃꯄꯥ ꯕꯔꯗꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤꯗꯒꯤ ꯆꯍꯤ 90ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯏꯀꯪ ꯑꯃ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯥ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯀꯪꯉꯥꯎꯅꯈꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯃꯥꯅ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯆꯥꯅꯕ ꯈꯖꯤꯛ ꯅꯤꯖꯕꯗ ꯀꯅꯥꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯃ ꯏꯃꯥ ꯏꯆꯥꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯥꯅ ꯊꯛꯇꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯂꯤꯉꯩꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯈꯤ꯫ ꯒꯥꯔꯤ ꯑꯗꯨ ꯆꯀꯥ ꯄꯪꯆꯔ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯆꯀꯥ ꯑꯗꯨ ꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯃꯦꯝ ꯁꯥꯍꯦꯕ ꯑꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯆꯥꯕꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯆꯥꯅꯕ ꯈꯖꯤꯛ ꯅꯤꯖꯔꯨꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯔꯛꯄꯗ ꯑꯩ ꯇꯨꯁꯤꯟꯕꯗꯒꯤ ꯂꯥꯏꯕꯛꯇ ꯏ ꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯗ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ, ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯑꯩꯒꯤ ꯏꯃꯥꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯔꯛꯈꯤꯕ ꯆꯥꯅ ꯊꯛꯅꯕꯗꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯏꯟꯕꯤꯈꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯂꯝ ꯀꯣꯏꯕ ꯇꯨꯔꯤꯁ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯔꯛꯂꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯁꯤꯈꯤꯕꯗꯨ ꯗꯤꯁꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯕꯣꯛꯅ ꯍꯥꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯨꯁꯃꯥ ꯑꯃꯁꯨꯡ ꯔꯥꯀꯦꯁꯄꯨꯁꯨ ꯃꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯕꯣꯛꯅ ꯍꯥꯠꯄ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯧꯔꯒ ꯆꯥꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨꯅ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯍꯥꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯤꯊꯣꯛꯂꯕ ꯃꯇꯨꯡ ꯗꯤꯁꯥꯒꯤ ꯃꯕꯣꯛꯅ ꯗꯤꯁꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯁꯨꯇꯣꯝꯕꯤ, ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨꯁꯨ ꯍꯥꯏꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯏꯁꯨꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯌꯨ, ꯃꯗꯨ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯂꯧꯏ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯌꯥꯝꯗ ꯈꯪꯅꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯉꯝꯂꯔꯣꯏ꯫ ꯏꯁꯨꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯕꯤꯀ꯭ꯔꯝꯗꯤ ꯉꯁꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯤꯡꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯃꯕꯣꯛꯀꯤ ꯑꯗꯨꯛ ꯇꯝꯊꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯤꯁꯥ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯕꯤꯀ꯭ꯔꯝ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯄꯨ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯂꯤꯕ ꯃꯄꯥ ꯃꯃꯥ ꯑꯃꯁꯨꯡ ꯃꯕꯣꯛꯅꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯕꯔꯗꯥ ꯍꯧꯒꯠꯂꯛꯇꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯪꯁꯝ ꯃꯦꯠꯂꯤ, ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯗꯤ ꯃꯈꯨꯠ ꯀꯔꯤꯁꯨ ꯍꯟꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯒ ꯃꯄꯥꯕꯨ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯗꯤꯁꯥꯒꯤ ꯃꯄꯥ ꯃꯊꯟꯇ ꯋꯥꯟꯊꯗꯨꯅ ꯂꯦꯞꯊꯈ꯭ꯔꯦ꯫ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯂꯤꯉꯩꯗ ꯃꯕꯣꯛ ꯑꯃꯁꯨꯡ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯟꯊꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯈ꯭ꯔꯦ꯫ ꯁꯦꯡꯅꯃꯛꯀꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯟꯅ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯕꯣꯛꯅ ꯆꯥꯒꯗꯧꯔꯤꯕ ꯀ꯭ꯋꯥ ꯑꯗꯨꯗ ꯍꯨ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯄꯨꯗꯤ ꯀ꯭ꯋꯥ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥ ꯂꯧꯈꯤꯗꯕꯅꯤ꯫ ꯃꯈꯣꯏꯔꯣꯝꯅ ꯈꯨꯗꯛꯇ ꯋꯥꯟꯊꯔꯛꯂꯤꯕꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯆꯥꯈꯤꯕ ꯀ꯭ꯋꯥ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯨ ꯍꯥꯞꯈꯤꯕꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯅ ꯗꯤꯁꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯗꯤꯁꯥ, ꯑꯩ
ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯕ ꯉꯝꯕ ꯏꯁꯣꯔꯁꯨ ꯅꯠꯇꯦ, ꯑꯥꯏꯟ ꯄꯥꯕ ꯃꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯨꯝꯅ ꯃꯆꯦ ꯃꯆꯟ ꯃꯆꯥ ꯃꯁꯨ ꯀꯥꯏꯅꯈꯤꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯁꯨ ꯇꯧꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯗꯤꯁꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯕꯤꯀ꯭ꯔꯝꯕꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯃꯥꯡꯁꯝꯅ ꯁꯤꯔꯤꯕ ꯃꯆꯟꯅꯨꯄꯤ ꯁꯨꯁꯃꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯕꯤꯀ꯭ꯔꯝꯗ ꯄꯤꯔꯤ꯫ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯃꯈꯨꯠꯇ ꯂꯤꯛ ꯑꯗꯨ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯇꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯀ꯭ꯔꯝꯅ ꯖꯣꯒ-ꯐꯣꯜꯗ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯁꯨꯁꯃꯥꯒꯤꯗꯃꯛ ꯄꯤꯈꯤꯕ ꯂꯤꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯗꯤꯁꯥꯅ ꯁꯤꯔꯝꯂꯤꯕ ꯂꯤꯛ ꯑꯗꯨ ꯖꯣꯒ-ꯐꯣꯜꯒꯤ ꯃꯅꯨꯡꯗ ꯂꯪꯊꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯂꯤꯛ ꯑꯗꯨ ꯇꯁꯦꯡꯅ ꯄꯥꯝꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯃꯆꯟꯅꯨꯄꯤ ꯁꯨꯁꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯁꯨꯁꯃꯥꯒꯤ ꯈꯨꯝꯐꯝ ꯊꯣꯛꯄ ꯂꯃꯟꯁꯨ ꯈꯨꯝꯂꯝꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯗꯤꯁꯥꯗꯤ ꯀꯅꯥꯁꯨ ꯂꯩꯇꯅ ꯃꯊꯟꯇ ꯉꯥꯏꯍꯧꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯔꯗꯁꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯃꯔ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯪ ꯑꯔꯣꯏꯕ ꯁꯤꯟꯗ ꯕꯤꯀ꯭ꯔꯝ ꯁꯨꯄꯔꯃꯥꯔꯀꯦꯠꯇꯒꯤ ꯄꯣꯠ-ꯆꯩ ꯈꯔ ꯂꯩꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯇꯤꯚꯤꯗ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯃ ꯁꯟꯗꯣꯔꯛꯂꯤ꯫ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯅ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯅꯤꯕꯦꯗꯤꯇꯥ ꯑꯃꯁꯨꯡ ꯔꯣꯁꯟ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯖꯣꯒ-ꯐꯣꯜ ꯌꯦꯡꯕ ꯆꯠꯈꯤꯕꯗꯒꯤ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯣꯡꯈꯤꯕ ꯀꯥꯔ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯃꯤꯡ ꯈꯪꯅꯔꯕ ꯁꯨꯁꯥꯏꯗ ꯄꯣꯏꯟꯠꯇꯒꯤ ꯐꯪꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯇꯁꯦꯡꯅ ꯁꯨꯁꯥꯏꯗ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯍꯥꯠꯄꯤꯈꯤꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕꯗ ꯕꯤꯀ꯭ꯔꯝꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯌꯦꯡꯂꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯤꯍꯥꯠꯄ ꯃꯇꯩ ꯃꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯑꯅꯧꯕ ꯄꯥꯎ ꯂꯥꯛꯄꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯗꯤꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯗꯤ ꯊꯣꯔꯛꯂꯤ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯊꯝꯕꯤꯔꯝꯅꯕ ꯏꯀꯣꯛ ꯅꯣꯟꯖꯕ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯨꯝ ꯁꯤꯗꯕ꯫